का Wari Shanaba की Thourang Leite Haina Iran की Foreign Ministry na Shengdokkhre US President Donald Trump na paumisinda West Asia gi lan asi loisinabagi Thourang ama oina ngasidagi hauduna US amasung IRAL na koinana Wari Shanaba hauragani haina phongdokkhre Wari Shanaba haugadoriba asida strain of Hormuz ki matangda amadi Iran na nuclear gi thabak thoram sing paikhatpa lepnabagi wari ni maru oiba agenda oigani haina su President Trump na phongdokkhre President Trump na paumisinda Iran ga na koinana Wari Shananabagi khongthang paikhatpa hauragani haina Fongdokiba wafambu Iran gi maikaidagi yaningdaba fongdokpaga loinana hauji Wari Shanabagi Thourang Leite Haina Shengdok warol thamlakhre Iran gi Foreign Ministry na thamlakhiba Shengdok warol aduda IRAL amasung Oman gi marakta strain of Hormuz ki management gi matangda Wari Shanari amasung masi afaba maikaida purakpa yabagi chauna oithokpa lei hairi US amasung IRAL gi oinadi yasinabagi matangda Wari Shanabagi khongthang amata IRAL na paikhatpa leite haina ministry asigi maikaidagi Shengdok warol thamlakhre US President Donald Trump na US amasung IRAL gi marakta ngasidagi Wari Shanaba hauragani haina phongdokpaga loinana mi hatpagi thabakta pukning changde haina su phongdorakhre Iran Saudi Arabia United Arab Emirates amasung Qatarina Washington da haijarakpadagi Iran gi mathakta hena kanba landa chathanaba Thourang tauramba adu lepkhibani haina President Trump na phongdokhi